ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛꯇꯁꯨ ꯑꯗꯨꯃꯛ ꯂꯥꯕ ꯑꯃꯃꯝ ꯍꯥꯏꯅ ꯈꯥꯏꯕꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯗꯤ ꯁꯥ ꯎꯆꯦꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯕ ꯑꯃꯃꯝ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯃꯥꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯔꯨꯅꯕ ꯃꯄꯨ ꯃꯥꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯅꯤꯡꯊꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯤ, ꯐꯤꯔꯦꯞꯄ ꯑꯃꯁꯨꯡ ꯂꯤꯡꯖꯦꯜ꯫ ꯃꯃꯥ ꯃꯄꯥꯒꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯀꯣꯏꯔꯦꯡ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩꯕ ꯑꯣꯏꯕꯅ ꯅꯤꯡꯊꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯀꯩꯅꯣ ꯃꯤ ꯌꯦꯞꯇꯨꯅ ꯄꯨꯔꯤꯕꯗꯨꯕꯣ? ꯁꯤ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯒꯦꯕ꯫ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯗꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯃꯣꯏ ꯄꯥꯕꯅ ꯂꯣꯟꯅ ꯄꯨꯕꯗ ꯌꯨꯝꯁꯤꯗꯅꯦ ꯃꯁꯛ ꯊꯣꯛꯄ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯀꯩꯅꯣꯕ ꯅꯪꯅ ꯄꯨꯔꯤꯗꯣ? ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯅꯪ? ꯑꯔꯦꯝꯕꯗꯅꯦ ꯇꯞ ꯐꯨꯔ ꯊꯅꯝꯁꯤꯅꯤꯅ ꯆꯠꯊꯣꯛ ꯁ꯭ꯋꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯅꯤꯡꯊꯤꯕꯤꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯅꯤꯡꯊꯤꯕꯤ ꯀꯞꯂꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯈ꯭ꯔꯣ, ꯂꯣꯏꯅ ꯄꯨꯈ꯭ꯔꯣ, ꯑꯩꯁꯤ ꯌꯥꯎꯅ ꯌꯣꯟꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯄꯤꯔ ꯊꯛꯑꯣ ꯌꯨꯗꯣ꯫ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯄꯣꯠꯄꯨ ꯂꯩꯔꯤꯒꯦ? ꯌꯣꯜꯂꯣ, ꯂꯣꯏꯅ ꯌꯣꯜꯂꯣ꯫ ꯅꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯣ꯫ ꯂꯤꯡꯖꯦꯜꯅ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯤ꯫ ꯅꯤꯡꯊꯤ ꯀꯞꯂꯕꯗꯨ ꯐꯠꯇꯣꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯤꯡꯊꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡꯁꯨ ꯅꯤꯡꯊꯤꯕꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯄꯣꯠ ꯑꯗꯨ ꯌꯦꯞꯂꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯎ ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯒꯦ꯫ ꯅꯅꯥꯎꯗꯤ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ? ꯍꯧꯒꯠꯍꯧꯗꯦ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯂꯒ ꯏꯃꯥꯅ ꯏꯟꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯔꯒ ꯃꯆꯥꯒ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯑꯔꯩ ꯂꯩꯇꯁꯤꯡꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯔꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯔꯝ ꯇꯧꯒꯅꯤ? ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯑꯣꯏꯗꯤ ꯑꯩꯁꯨ ꯀꯔꯤ ꯈꯔ ꯇꯧꯕ ꯌꯥꯔꯤꯕꯅꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯏꯆꯥꯁꯤꯡꯁꯤꯅ ꯆꯥꯎꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯃꯄꯥꯗꯨꯁꯨ ꯑꯃꯨꯛ ꯉꯥꯎꯔꯒ ꯍꯜꯂꯛꯂꯅꯤ ꯇꯧꯔꯤꯁꯦ꯫ ꯄꯨꯈ꯭ꯔꯤꯕ ꯄꯣꯠꯇꯨꯁꯨ ꯀꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦꯕ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯨꯛ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯃꯈꯣꯏ ꯇꯃ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯂꯣꯏ꯫ ꯄꯤꯛꯂꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨꯗꯤ ꯆꯥꯔꯩꯍꯜꯂꯅꯤꯡꯗꯦ꯫ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯩꯔꯥ ꯂꯥꯡꯂ ꯃꯇꯨꯡꯗꯨ ꯐꯥꯎꯕ ꯀꯣꯏꯔꯦꯡ ꯃꯥꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯣꯏ ꯃꯄꯥꯁꯦ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ꯫ ꯃꯝꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯅꯦꯕ꯫ ꯏꯆꯥꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯃꯄꯥꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯔꯤꯕꯁꯦ ꯄꯤꯖꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯝꯗ꯭ꯔꯤꯉꯩꯁꯤꯗ ꯏꯁꯤꯡ ꯑꯀꯪꯕ ꯈꯔ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤ ꯁꯨꯃꯥꯡꯗ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯀꯪꯕꯗꯨ ꯈꯥꯏꯅꯕ ꯁꯤꯡꯖꯪꯗꯨ ꯌꯦꯡꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯪꯗꯨꯕꯨ ꯁꯤꯗꯅꯤꯗ ꯊꯝꯕꯗꯣ? ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯅꯠꯇꯦ, ꯀꯅꯥꯅ ꯑꯃꯨꯛ ꯋꯥꯏꯈꯤꯕꯖꯥꯠꯅꯣꯅꯦ ꯑꯩꯕꯣ? ꯑꯩꯉꯣꯟꯗꯒꯤꯗꯤ ꯀꯅꯥꯅꯁꯨ ꯋꯥꯏꯈꯤꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯤꯡꯖꯪꯒꯤ ꯃꯈꯣꯛꯇꯨ ꯈꯛ ꯀꯥꯁꯤꯟꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ ꯃꯥꯅ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯗꯨꯗꯤ ꯁꯤꯡꯖꯪꯁꯦ ꯃꯈꯣꯛ ꯁꯠꯇꯣꯛꯂꯒ ꯄꯨꯈ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯐꯠꯇꯤꯗꯀꯣ ꯅꯪꯅ ꯐꯠꯇꯕꯁꯦ꯫ ꯁꯤꯡꯖꯪꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯁꯤꯡꯁꯤ ꯈꯥꯏꯗꯧꯔꯤꯕꯅꯣꯕ? ꯑꯩ ꯁꯤꯖꯅꯤꯡꯂꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ ꯊꯛꯂꯁꯠ, ꯃꯕꯨꯛꯇꯣ ꯀꯥꯏꯗ꯭ꯔꯤꯐꯥꯎ ꯊꯛꯂꯁꯠ꯫ ꯏꯃꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯏꯆꯥꯁꯤꯡ ꯆꯥꯛ ꯂꯝꯂꯝꯂꯅꯤ, ꯆꯥꯛ ꯑꯃꯨꯛꯇ ꯄꯤꯖꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯆꯥꯛ ꯏꯟꯕꯤꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯨꯝꯂꯒ ꯋꯥꯈꯜ ꯃꯈꯜ ꯈꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯌꯨ ꯉꯥꯎꯔꯗꯨꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯐꯖꯩꯗꯀꯣ ꯂꯩꯁꯥꯕꯤ, ꯀꯨꯆꯨꯅ ꯊꯝꯕꯥꯜ ꯂꯩꯔꯥꯡꯒꯨꯝ ꯅꯤꯡꯊꯤꯖꯕꯤ, ꯉꯥꯔꯣꯏ ꯁꯕꯥꯟꯕꯨ ꯉꯝꯖꯕꯤ, ꯁꯖꯤꯃꯤꯗ ꯄꯥꯟꯕꯤ, ꯗꯟꯊꯣꯠ ꯅꯆꯤꯟ ꯊꯤꯌꯥꯏ, ꯐꯖꯩꯗꯀꯣ, ꯃꯤ ꯌꯣꯏꯈꯤꯗꯧ ꯄꯥꯝꯃꯩꯗꯀꯣ꯫ ꯍꯩ ꯅꯤꯡꯊꯤ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ, ꯃꯄꯨꯔꯣꯏꯕ ꯅꯤꯡꯗꯕꯤ, ꯐꯨꯋꯥꯎꯅꯕꯤ, ꯅꯪ ꯀꯔꯥꯏꯗ ꯂꯩ?
ꯑꯩꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯤꯡꯊꯤ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯛ ꯍꯪꯗꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯅꯤꯡꯊꯤ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯂꯗꯨꯅ ꯃꯣꯏ ꯃꯄꯥ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯑꯩꯅ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯀꯔꯤ ꯆꯦꯡ ꯂꯩꯇꯦꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯁꯤꯜꯁꯨ ꯈꯨꯠꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯃꯄꯥꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯁꯔꯨꯛꯇꯨꯁꯨ ꯑꯉꯥꯡꯈꯩꯗ ꯄꯤꯖꯈ꯭ꯔꯦ ꯏꯆꯥꯗ ꯆꯖꯤꯛ ꯄꯤꯖꯧ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯥ ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯅꯤꯡꯊꯤꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯂꯥꯛꯏ ꯑꯁ ꯏꯃꯥ ꯃꯣꯏ ꯃꯄꯥ ꯑꯩ ꯁꯤꯔꯦ ꯀꯥꯏꯗꯒꯤ ꯁꯦꯜꯗ ꯆꯦꯡ ꯋꯥꯟꯒꯗꯧꯔꯤꯕꯅꯣ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯁꯝꯖꯤ ꯊꯥꯗꯣꯛꯑꯣ ꯑꯩ ꯅꯥꯕꯗ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯄꯨꯔꯣꯏꯕ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯗꯕ ꯆꯠꯂꯣ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩ ꯏꯆꯥꯁꯤꯡꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯀꯝꯗꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯆꯥꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯆꯠꯂꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯤꯡꯊꯤ ꯀꯣꯏꯔꯦꯡꯒꯤ ꯃꯇꯧꯗꯨ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯅꯨꯄꯥ ꯃꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯄꯨꯒꯗꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯀꯝꯗꯧꯅ ꯁꯦꯝꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤ ꯉꯁꯤꯗꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯂꯤ ꯄꯨꯝꯕ ꯅꯤꯡꯊꯤꯒꯤ ꯃꯄꯥꯝꯗꯒꯤ ꯈꯔ ꯄꯤꯔꯛꯄꯗꯨꯅ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯤꯡꯊꯤꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯏꯀꯥꯏꯕ ꯀꯌꯥꯗꯨ ꯈꯥꯡꯗꯨꯅ ꯃꯄꯥꯝꯗꯒꯤꯗ ꯅꯤꯗꯨꯅ ꯆꯥꯔꯛꯄꯅꯤ ꯄꯨꯝꯅꯃꯛꯁꯤ ꯀꯣꯏꯔꯦꯡ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ ꯅꯤꯡꯊꯤ ꯉꯁꯤꯗꯤ ꯃꯆꯥ ꯃꯋꯥꯕꯨ ꯃꯇꯝ ꯈꯔ ꯂꯥꯞꯅꯗꯨꯅ ꯂꯩꯔꯒ ꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯃꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯕ ꯃꯀꯨꯞ ꯃꯇꯥ ꯀꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯍꯜꯂꯒꯦ ꯈꯟꯅ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯁꯞ ꯌꯨꯡꯅ ꯈꯜꯂꯤ ꯐꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯇꯨꯡꯒꯥꯏꯗ ꯄꯥꯜꯍꯧꯔꯣꯀꯣ ꯅꯪ ꯀꯧꯕꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯏꯄꯥ ꯏꯆꯥ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯒꯦ ꯆꯠꯅꯤ ꯍꯥꯏꯔꯒ ꯁꯨꯛꯆꯠꯗꯤ ꯆꯠꯇꯦ ꯅꯪ ꯑꯃ ꯅꯤꯡꯊꯤ ꯈꯣꯡꯗꯤ ꯊꯥꯡꯗꯣꯛꯅꯤꯡꯗꯦ ꯑꯗꯨꯕꯨ ꯈꯔ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯕꯅ ꯇꯞꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯅꯤꯡꯊꯤ ꯃꯤꯔꯣꯏꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯍꯥꯏꯖꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯋꯥꯔꯧꯕ ꯊꯝꯒꯅꯨꯀꯣ ꯏꯃꯥꯅ ꯉꯁꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯏꯃꯥ ꯏꯆꯥ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯀꯣ ꯏꯃꯥꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯏꯃꯥꯕꯨ ꯃꯤꯔꯥꯏꯒꯅꯨꯀꯣ ꯌꯥꯔꯦ ꯏꯆꯥꯁꯤꯡꯁꯤꯗ ꯑꯃꯨꯛ ꯀꯩꯍꯧꯔꯅꯨ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯕꯔꯕꯔ ꯆꯠꯈꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯆꯥ ꯂꯤꯡꯖꯦꯜ ꯃꯥꯗꯤ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯔꯕ ꯑꯣꯏꯕꯅ ꯏꯃꯥ ꯆꯠꯈꯤꯅꯣ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡ ꯃꯥꯅ ꯃꯆꯥꯕꯨ ꯐꯥꯔꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯏꯆꯥꯊꯣꯏꯕꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯅꯣꯏ ꯑꯅꯤꯒꯤ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯄꯥꯕ ꯏꯃꯥꯁꯤ ꯆꯠꯈꯤꯗꯣꯔꯦ ꯏꯃꯥꯁꯤ ꯈꯥꯃꯨ ꯄꯥꯕ ꯑꯗꯨꯕꯨ ꯅꯤꯡꯊꯤ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯀꯟꯈꯤꯕꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯅꯤꯡꯗ ꯀꯞꯇꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯤꯡꯊꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯤꯅ ꯃꯄꯥꯝ ꯂꯝꯗꯝ ꯃꯥꯏꯀꯩ ꯄꯥꯛꯈ꯭ꯔꯤ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯕ ꯑꯣꯏꯕꯅ ꯃꯆꯥ ꯑꯅꯤꯕꯨꯗꯤ ꯊꯥꯗꯣꯛꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯤꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯇꯥꯊꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ ꯅꯤꯡꯊꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯃꯥꯗꯨꯅ ꯌꯨꯝꯁꯤ ꯂꯩꯔꯒ ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯁꯤ ꯂꯤꯡꯖꯦꯜꯅ ꯄꯥꯕ ꯏꯃꯥꯗꯣ ꯑꯕꯣꯛꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯄꯥꯕ ꯑꯩꯈꯣꯏꯁꯨ ꯑꯕꯣꯛꯍꯣꯏꯗ ꯆꯠꯁꯤ ꯅꯣꯏꯒꯤ ꯅꯃꯥ ꯃꯁꯛ ꯐꯖꯕꯤ ꯃꯣꯔꯗꯣꯏꯅꯦ ꯀꯞꯀꯅꯨꯁꯦ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ ꯄꯥꯕꯅ ꯅꯃꯥ ꯑꯇꯣꯝꯕꯤꯗꯣ ꯄꯨꯔꯒ ꯂꯥꯛꯇꯣꯏꯅꯦ ꯌꯥꯗꯦ ꯑꯩ ꯏꯃꯥ ꯄꯥꯝꯃꯤ ꯄꯥꯕ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯒꯅꯨ ꯏꯆꯥꯊꯣꯏꯕꯤ ꯑꯕꯨꯡ ꯍꯧꯒꯠꯂꯛꯀꯅꯤ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯐꯤꯔꯦꯞꯄꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯕꯨꯡꯉꯣ ꯀꯞꯀꯅꯨꯁꯦ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯨꯝꯃꯨꯁꯤ ꯀꯔꯤꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏꯅꯣ ꯅꯪꯕꯣ ꯄꯥꯕ ꯀꯕꯣꯛ ꯆꯥꯒꯦ ꯀꯕꯣꯛ ꯄꯤꯌꯣ
ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯀꯕꯣꯛ ꯆꯥꯒꯤꯕ ꯏꯕꯨꯡꯉꯣ ꯌꯥꯔꯤꯁꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯃꯪꯂꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯂꯤꯡꯖꯦꯜꯅ ꯑꯩꯁꯨ ꯀꯕꯣꯛ ꯆꯥꯅꯤꯡꯉꯦ ꯄꯥꯄꯥ ꯑꯁ ꯈꯔ ꯉꯥꯎꯔꯝꯕꯒ ꯂꯣꯏ ꯍꯟꯈ꯭ꯔꯦ ꯌꯥꯔꯦ ꯃꯤ ꯅꯣꯏꯕꯣ ꯑꯩ ꯍꯌꯦꯡ ꯄꯤꯖꯔꯒꯦ ꯍꯌꯦꯡꯗꯣ ꯁꯤ ꯀꯛꯀꯣꯅꯨ ꯁꯤ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ ꯄꯥꯕꯗ ꯏꯆꯥ ꯑꯅꯤꯒꯤ ꯀꯕꯣꯛ ꯂꯩꯕꯤꯗꯣꯏꯅꯤ ꯑꯁꯨꯝꯅ ꯀꯣꯏꯔꯦꯡ ꯌꯨ ꯈꯔ ꯉꯥꯎꯔꯝꯕꯗꯨꯁꯨ ꯃꯆꯥꯅꯤꯒꯤ ꯅꯤꯡꯉꯥꯏꯗ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯔꯝꯂꯒ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗ ꯅꯤꯡꯊꯤꯃꯥꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯑꯍꯤꯡꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕꯗ ꯀꯣꯏꯔꯦꯡ ꯃꯆꯥ ꯑꯅꯤꯅ ꯇꯨꯝꯂꯤꯉꯩ ꯌꯨꯔꯦꯝ ꯈꯔ ꯊꯛꯄ ꯐꯪꯒꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯑꯗꯨꯒ ꯇꯥꯇꯣꯠꯁꯨ ꯂꯨꯝꯂꯨꯒꯦ ꯈꯟꯅ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯁ ꯇꯧꯔꯦꯗꯣ ꯃꯄꯥꯟ ꯑꯃ ꯊꯣꯛꯆꯤꯜꯂꯝꯃꯦꯕ ꯑꯩꯁꯨ ꯍꯦꯛ ꯀꯥꯎꯔꯕ ꯑꯍꯤꯡꯗ ꯊꯦꯝꯗꯣꯛꯄꯤꯒꯗꯕꯗꯣ ꯅꯍꯥꯟꯈꯩ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯚꯥꯞ ꯌꯧꯗ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄꯗꯨ ꯈꯖꯤꯛ ꯊꯥꯡꯗꯣꯛꯇꯨꯅ ꯁꯣꯠꯇꯕ ꯖꯒꯥ ꯑꯃ ꯈꯟꯗꯨꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯑꯅꯤꯁꯤ ꯍꯧꯒꯠꯂꯗꯤ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯣꯏ ꯍꯦꯛꯇ ꯆꯠꯍꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯈꯦꯠꯄ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ ꯑꯁ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯦ ꯇꯧꯔꯤꯁꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯣꯠ ꯑꯃ ꯍꯦꯛ ꯌꯦꯞꯄꯒ ꯊꯣꯛꯂꯛꯑꯗꯤ ꯌꯨꯝꯃꯥꯏ ꯆꯦꯟꯕꯁꯤꯡꯗꯣ ꯍꯦꯛꯇ ꯊꯦꯡꯅꯩ ꯀꯥꯟꯅꯗꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯇꯥꯇꯣꯠꯇꯣ ꯁꯨꯃꯥꯡꯗꯒ ꯊꯣꯛꯂꯛꯄ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯇꯥꯇꯣꯠ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯇꯥꯇꯣꯠꯄꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯇꯥꯡ ꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯊꯣꯠ ꯃꯈꯨꯠꯇ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ ꯀꯣꯏꯔꯦꯡꯁꯨ ꯇꯥꯊꯣꯠꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠꯀ ꯁꯦꯝꯂꯒ ꯈꯧꯗꯦꯝꯂꯒ ꯀꯧꯔꯛꯏ ꯇꯥꯊꯣꯠ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯨ ꯂꯥꯏꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯇꯥ ꯀꯣꯏꯔꯦꯡ ꯀꯩ ꯂꯩꯔꯦ ꯇꯥꯊꯣꯠ ꯑꯩꯁꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯍꯥꯏꯌꯨ ꯊꯦꯡꯉꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯇꯥ ꯀꯣꯏꯔꯦꯡ ꯑꯗꯨ ꯈꯪꯅ ꯏꯀꯥꯏꯕ ꯈꯪꯗꯕꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯅꯆꯜꯅꯤ ꯑꯗꯨꯒ ꯇꯥ ꯀꯣꯏꯔꯦꯡꯅ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯇꯥ ꯀꯣꯏꯔꯦꯡ ꯑꯗꯨꯛ ꯂꯦꯝꯗꯕ ꯊꯕꯛꯇꯣ ꯅꯆꯜ ꯀꯌꯥ ꯍꯩꯅꯖꯅꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯂꯥꯛꯇꯨ ꯂꯦꯞꯄꯤꯒꯅꯨ ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯒꯤ ꯃꯥꯏꯈꯨꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯝꯃ ꯅꯤꯡꯊꯤꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯇꯥ ꯀꯣꯏꯔꯦꯡꯅ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯒꯤ ꯅꯆꯜꯗ ꯀꯔꯜ ꯇꯥꯕꯁꯦ ꯀꯌꯥ ꯂꯦꯝꯕ ꯑꯣꯏꯗ꯭ꯔꯤ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯏ ꯅꯅꯝꯃꯁꯨ ꯉꯔꯥꯡ ꯈꯥꯏꯅꯈ꯭ꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨꯕ ꯇꯥ ꯀꯣꯏꯔꯦꯡ ꯑꯩꯅ ꯂꯩꯀꯥꯏ ꯈꯨꯜ ꯇꯥꯛꯇ꯭ꯔꯤꯉꯩ ꯏꯔꯦꯝ ꯂꯦꯝꯅ ꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯀꯌꯥ ꯑꯣꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯆꯠꯈꯤꯒꯦ ꯇꯧꯏ ꯇꯥꯊꯣꯠ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯒꯦꯕ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯄꯨꯝꯕ ꯑꯩ ꯇꯧꯒꯦ ꯇꯥꯊꯣꯠ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒ ꯑꯗꯨꯛ ꯍꯥꯛꯅ ꯃꯨꯛꯅꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯇꯥꯊꯣꯠ ꯀꯣꯏꯔꯦꯡꯕꯨ ꯑꯣꯠꯂꯒꯦ ꯈꯜꯂꯤ ꯇꯥꯊꯣꯠ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯀꯣꯏꯔꯦꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯇꯥ ꯀꯣꯏꯔꯦꯡ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯤ ꯏꯅꯝꯃꯁꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯇꯥ ꯀꯣꯏꯔꯦꯡꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯅꯁꯤ ꯍꯥꯏꯌꯨ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯣꯏ ꯌꯥꯗꯣꯏꯅꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯃꯨ ꯑꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯀꯅꯨ ꯀꯣꯏꯔꯦꯡ ꯈꯪꯕ꯭ꯔꯦ ꯈꯪꯏ ꯁꯅꯥꯒꯤ ꯂꯤꯛ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯟꯗꯛ ꯌꯥꯏꯕꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯪꯅꯕ ꯁꯥꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯇꯥꯡ 19ꯒꯤ ꯂꯨꯍꯣꯡꯕꯗꯨꯔꯣ ꯁꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯆꯠꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯃꯊꯥꯗꯤ ꯌꯥꯝꯅ ꯁꯥꯔꯕꯅꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯌꯨ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯋꯥꯜꯂꯒ ꯊꯛꯄ ꯉꯝꯖꯕ ꯅꯠꯇꯦ ꯀꯣꯏꯔꯦꯡ ꯃꯥꯅ ꯇꯥꯊꯣꯠ ꯄꯥꯝꯂꯤꯕꯁꯤꯒ ꯀꯣꯏꯔꯦꯡ ꯃꯥꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯤꯒ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯗꯅ ꯄꯥꯝꯖꯕꯤ ꯃꯥꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯃꯌꯨꯝꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯀꯣꯏꯔꯦꯡ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯜꯂꯕ ꯋꯥꯈꯜꯒ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯃꯆꯥ ꯑꯅꯤꯃꯛ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯟꯊꯔꯒ ꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯀꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯂꯤꯡꯖꯦꯜꯅ ꯕꯥꯕꯥ ꯑꯕꯨꯡꯉꯣꯁꯦ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯤꯕ ꯍꯩꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯁꯣꯛꯄ꯭ꯔꯣ ꯏꯆꯥꯕꯣ ꯃꯀꯣꯛꯁꯤ ꯄꯣꯝꯃꯕꯅꯤ ꯄꯥꯕ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯎꯍꯧꯗ꯭ꯔꯕꯣ ꯎꯍꯧꯗꯦ ꯄꯥꯕ ꯃꯥꯅ ꯀꯟꯅ ꯀꯞꯄꯛꯄꯗꯨꯗ ꯑꯩ ꯈꯪꯉꯤꯅꯤ ꯑꯁ ꯊꯣꯛꯄꯅꯤꯗ ꯇꯣꯛꯑꯁꯤ ꯀꯞꯄꯗꯣ ꯄꯥꯕ ꯂꯥꯛꯏ ꯐꯤꯔꯦꯞꯄ ꯀꯞꯂꯒ
kabok chage papa kabok lepiyo kabok chage ꯀꯗꯥꯏꯗꯒꯤ ꯅꯤꯡꯁꯤꯡ ꯂꯩꯃꯤ ꯀꯕꯣꯛꯅꯣ ꯑꯣꯏꯁꯤ ꯂꯩꯒꯦ papa kabok ta mayam leisiko ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯅꯣꯏꯗꯤ ꯁꯤꯗ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯨꯀꯣ ꯄꯥꯕ ꯀꯕꯣꯛ ꯂꯩꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯅꯒ ꯆꯪꯅꯤꯡꯗ꯭ꯔꯦ ꯑꯣꯏꯕ ꯀꯣꯛꯀ ꯉꯥꯎꯏ ꯅꯤꯡꯒ ꯇꯧꯅ ꯈꯟꯗ꯭ꯔꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯕꯨ ꯇꯥꯊꯣꯠꯀꯤ ꯁꯅꯥꯁꯤꯕꯨ ꯁꯥꯕ ꯉꯝꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤ ꯁꯅꯥ ꯁꯥꯕꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥꯅꯤꯁꯤꯒꯤ ꯁꯤꯀꯤ ꯄꯤꯕ ꯀꯕꯣꯛꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗꯒꯤ ꯁꯦꯟꯕꯗꯣ ꯂꯩꯗꯣꯔꯤꯁꯤꯕꯣ ꯏꯆꯥꯁꯤꯡꯁꯦ ꯆꯥꯛꯁꯨ ꯂꯥꯝꯃꯝꯃꯅꯤ ꯑꯩ ꯐꯥꯎ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ ꯅꯍꯥꯟꯈꯩꯗꯤ ꯌꯨꯅ ꯄꯨꯛ ꯊꯟꯕꯅꯤ ꯉꯁꯤꯗꯤ ꯌꯨꯁꯨ ꯊꯛꯄ ꯐꯪꯗ꯭ꯔꯦ ꯈꯔ ꯄꯥꯏꯁꯤꯜꯂꯗꯤ ꯁꯥꯔꯤ ꯃꯊꯥꯁꯤꯡꯁꯦ ꯁ꯭ꯋꯥꯏ ꯂꯥꯎ ꯃꯥꯡꯈ꯭ꯔꯗꯧꯅꯤ ꯑꯦꯔꯥ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯖꯔꯨꯅꯤꯒꯦ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯏꯆꯥꯁꯤꯡꯁꯨ ꯃꯕꯨꯛ ꯊꯜꯍꯟꯒꯅꯤ ꯇꯥꯊꯣꯠꯀꯤ ꯁꯅꯥꯁꯨ ꯁꯥꯅꯤ ꯉꯁꯤꯒꯤꯗꯤ ꯏꯅꯦ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗꯒꯤ ꯀꯕꯣꯛꯈꯤꯗ ꯁꯣꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯌꯦꯡ ꯁꯤꯡꯒꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯆꯠꯇꯨꯅ ꯀꯕꯣꯛ ꯁꯣꯠꯀꯦ ꯍꯥꯏꯔꯤ ꯏꯅꯦ ꯀꯕꯣꯛꯁꯤ ꯀꯌꯥ ꯄꯤꯔꯤꯅꯣ ꯃꯆꯥꯁꯤꯅ ꯁꯤꯀꯤꯒꯤ 2 ꯇꯧꯋꯦ ꯏꯕꯨꯡꯉꯣ ꯀꯣꯏꯔꯦꯡ ꯑꯆꯧꯕꯁꯤꯅ ꯁꯤꯀꯤꯅꯤ ꯃꯈꯥꯏꯒꯤ ꯂꯧꯔꯕꯗꯤ 10 ꯑꯗꯨꯝ ꯇꯧꯊꯣꯛꯀꯦ ꯏꯅꯦ ꯃꯈꯥꯏꯒꯤ ꯀꯕꯣꯛꯁꯤ ꯂꯧꯒꯦ ꯁꯤꯜꯗꯣ ꯍꯌꯦꯡ ꯄꯤꯔꯒꯦ ꯍꯦꯔꯥ ꯀꯣꯏꯔꯦꯡ ꯈꯨꯂꯥꯡꯈꯥꯁꯤꯗ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯤ ꯆꯠꯊꯣꯛꯑꯁꯤ ꯏꯁꯤꯡ ꯈꯤꯇ ꯈꯤꯛꯇꯣꯛꯀꯦ ꯏꯅꯦ ꯁꯤꯀꯤꯒꯤ ꯑꯣꯏꯔꯕꯁꯨ ꯈꯤꯇ ꯄꯤꯕꯤꯌꯨ ꯃꯃꯥꯁꯨ ꯂꯩꯍꯧꯗꯦ ꯅꯁꯨꯁꯤꯡꯗꯣ ꯆꯥꯛ ꯂꯥꯝꯃꯦꯅ ꯀꯞꯍꯧꯔꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯎꯔꯨꯕ ꯌꯥꯕꯔꯣ ꯅꯠꯇꯦꯅꯦ ꯈꯨꯂꯥꯡꯈꯥ ꯇꯣꯛꯈ꯭ꯔꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯂꯒ ꯂꯩꯕ ꯅꯪꯅ ꯁꯣꯠꯄ ꯄꯣꯠ ꯄꯤꯒꯗ꯭ꯔꯣ ꯍꯥ ꯊꯕꯛ ꯃꯅꯥꯠꯇ ꯁꯨꯗꯕ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯁꯣꯠꯈꯤꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯊꯕꯛ ꯁꯨꯗꯅ ꯅꯣꯝꯗꯅ ꯅꯇꯨ ꯅꯆꯥ ꯊꯥꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦꯅꯦ ꯍꯥ ꯅꯣꯡ ꯉꯥꯟꯕꯒ ꯊꯣꯛꯂꯛꯑꯅꯤ ꯅꯪꯒ ꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯗꯅ ꯌꯨꯔꯦꯝ ꯈꯔ ꯊꯛ ꯅꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯨꯔꯥꯜꯂꯒ ꯌꯨꯒ ꯑꯣꯟꯅꯔꯒ ꯈꯔ ꯊꯛ ꯍꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯆꯠꯊꯣꯛ ꯄꯣꯠꯀ ꯑꯝꯇ ꯁꯤꯠꯂꯔꯣꯏ ꯀꯣꯏꯔꯦꯡ ꯏꯅꯦ ꯊꯔꯣꯅ ꯊꯤꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯌꯨ ꯀꯔꯤꯁꯨ ꯊꯛꯇ ꯃꯇꯥꯡ ꯑꯣꯏꯕꯅ ꯈꯔ ꯏꯀꯥꯏꯕ ꯐꯥꯎꯏ ꯀꯣꯏꯔꯦꯡ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯡꯊꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯕꯨꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯆꯥ ꯑꯅꯤꯕꯨꯗꯤ ꯃꯕꯨꯛ ꯊꯜꯍꯟꯅꯤꯡꯉꯤ ꯀꯣꯏꯔꯦꯡ ꯃꯌꯨꯝꯗꯁꯨ ꯍꯟꯖꯤꯟꯗ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯑꯆꯧꯕꯔꯣꯝꯗ ꯂꯥꯛꯇꯨꯅ ꯑꯍꯜ ꯅꯍꯥ ꯃꯧ ꯀꯌꯥ ꯑꯃꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯂꯩꯉꯣꯏ ꯑꯗꯨ ꯄꯦꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ ꯇꯥꯗ ꯍꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯁꯦꯜ ꯀꯌꯥꯝ ꯐꯪꯒꯦ ꯏꯕꯨꯡꯉꯣ ꯅꯣꯡꯃꯒꯤ ꯂꯨꯄꯥ 10ꯗꯤ ꯁꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯥꯟꯖꯕꯁꯨ ꯌꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯨꯄꯥ 10ꯒꯤ ꯆꯥꯡ ꯌꯧꯅ ꯁꯨꯕꯗ ꯄꯣꯞ ꯍꯦꯛꯇ ꯇꯥꯏꯗ ꯍꯦꯟꯅ ꯁꯨꯕꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯎꯕ ꯅꯠꯇ꯭ꯔꯦꯗ ꯇꯥꯗꯗꯤ ꯑꯗꯣ ꯇꯥꯗ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯤ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯁꯨꯕ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯎ ꯁꯨꯕ ꯍꯦꯛꯇ ꯍꯧꯖꯤꯟꯕ ꯌꯥꯔꯕ ꯍꯥꯏꯁꯤ ꯇꯥꯗ ꯑꯗꯣ ꯄꯨꯡ ꯀꯌꯥ ꯋꯥꯏꯗꯒꯗꯤ ꯂꯣꯏꯅꯤ ꯄꯨꯡ 6 ꯃꯨꯛꯇꯤ ꯑꯗꯨꯝ ꯇꯥꯏꯗ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯔꯦ ꯇꯥꯗ ꯑꯩꯁꯨ ꯁꯨꯕ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯒꯦ ꯇꯥꯗꯅ ꯈꯔ ꯍꯥꯏꯅꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯃꯥꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯍꯧꯐꯥꯎ ꯍꯧꯗ꯭ꯔꯤ ꯋꯥꯕꯅ ꯍꯥꯜꯂꯤꯗꯨꯅꯤ ꯑꯃꯇꯪ ꯐꯠ ꯆꯤꯡꯁꯤꯜꯂꯒ ꯁꯨꯔꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯒꯗꯧꯕ ꯅꯍꯥꯟꯈꯩꯗꯤ ꯈꯪꯕ ꯈꯪꯗꯦ ꯂꯩꯇꯕ ꯍꯥꯏꯁꯦ ꯇꯣꯛꯅ ꯇꯣꯟꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯣ ꯃꯗꯨꯒꯤ ꯅꯤꯡꯊꯤ ꯍꯩꯕꯤ ꯁꯛꯊꯤꯕꯤꯗꯨꯅ ꯅꯍꯥꯟꯈꯩ ꯌꯨꯝ ꯄꯨꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯄꯨꯔꯤꯕꯖꯥꯠꯅꯣ ꯇꯧꯅꯕ ꯉꯝꯃꯤꯅꯦ ꯋꯥꯕꯨꯗꯤ ꯋꯥꯔꯝꯗꯣꯏꯅꯤ ꯃꯥꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯕꯛ ꯑꯗꯨ ꯁꯨꯔꯛꯄꯅ ꯂꯣꯏꯁꯤꯟꯅꯕ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯨꯕꯅ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯨꯗ ꯉꯥꯡꯅꯔꯗꯨꯅ ꯀꯣꯏꯔꯦꯡ ꯃꯥꯒꯤꯁꯨ ꯈꯨꯠꯁꯨꯃꯟ ꯄꯤꯕꯤꯔꯤ ꯀꯣꯏꯔꯦꯡ ꯐꯪꯂꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯕꯒꯨꯝ ꯐꯥꯎꯔꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗ ꯐꯪꯂꯤꯕ ꯁꯦꯜꯁꯤ ꯃꯁꯥꯒꯤ ꯍꯨꯃꯥꯡꯃꯜꯅ ꯐꯪꯂꯛꯄ ꯀꯣꯏꯔꯦꯡ ꯁꯦꯜꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯏ ꯋꯥꯈꯤꯕ ꯄꯨꯝꯕꯁꯨ ꯀꯥꯎꯈꯤꯕꯒꯨꯝꯅ ꯇꯧꯔꯤ ꯀꯥꯟꯅꯗꯦ ꯏꯆꯥ ꯑꯅꯤꯅ ꯀꯕꯣꯛꯅ ꯑꯗꯨꯝ ꯁꯣꯟꯕꯗꯣ ꯉꯁꯤꯗꯤ ꯍꯦꯛꯇ ꯄꯤꯖꯔꯒꯦ ꯂꯨꯄꯥ 1ꯒꯤ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯑꯗꯨꯒ ꯁꯦꯟ ꯈꯔꯒ ꯂꯩꯔꯕ ꯑꯗꯨꯒ ꯃꯆꯥ ꯑꯃꯇꯪꯒ ꯄꯥꯏꯁꯤꯟꯈꯤꯒꯦ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯕꯁꯤꯕꯣ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯇꯥꯊꯣꯠꯀꯤ ꯁꯅꯥ ꯁꯥꯅꯕ ꯇꯨꯡꯁꯤꯟꯕ ꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯌꯨ ꯊꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯁꯣꯏꯗꯅꯕ ꯀꯕꯣꯛꯀ ꯆꯦꯡꯒ ꯍꯥꯟꯅ ꯂꯩꯁꯤꯜꯍꯧꯔꯒꯦ ꯈꯟꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯒꯗꯧꯕ ꯄꯨꯝꯕ ꯂꯩꯔꯨꯔꯤ
งามาซามาสุเลยรักลีอดุกะยูยนพมอมันจะสังตุนะยูทักลีมาซามาไกยมาไปยักขลัมมาคุยเร่งให้นบีที่เขาบังคับดับนะมังาตรุกหลังที่สิงครีอดมนักรัฐทักระบันีนะสังสารอมันจะเต่าตุนะมายุมดาฮาราวฮัลเลยอดุกะเงารีลาวดุนสังเลยเฮ้ยสักทีบีไกเลยกินไกเลยกินยุมเซ่มัมแล้วก็ทำสิกันกินน้าว่าสิเจ้าไปไปเนอะงาเลยสิเราชื่อเราอดุบุกอยเร่งนูปีเลยแต่ให้ประตูขังนิ่งสิงเลยให้มาป้อมจะสักทีก็อีเจ้านี่ดีไกด์เลยอาศัยให้ตัวกอยเร่งอีมุงดับปรับสังลักเกะมาตุนะทำไมผู้ตัวนั้นมาทางกันตุนะสุมียังลักปะดายุมอดุดดีกันนาสุเลยรำเตกอยเร่งเงาบุกสวยมังคีมาสร้างยี่บุกไกด์เลยก็ให้นะกอยทีเลยอดุบุพังบักเอาไปเลยจีกอยเร่งยุมทั้งนั้นมันจะสัตตุนะหังลุยอดุกำมาฆ่าทั้งบกีบินาหอยเดเลยรำอิสระถอยบีอีป้ากี่บุกกอยกี่ตัวนักกอยนี่นะป้าบุวาลิบสิบอีป้าที่ดุสันทีรีกอยกี่ตัวยุมเดเลยรำที่สิฮะป้าบุญหลักปะเดนักกอยนี่เลยรำที่สิกอยกี่ตัวให้บุญให้กอยเร่งนั่งยำเฮมมาเลโก้ดูป้ามอ่อยนะกะนัดตูนัสเผาบะยิงสินมังกำดับนัดเตียนเนี่ยนัดตูดูสูนั่งดับมาป้ามนัสลังชีอดุกะน้องพุ่งอันบัดกี้ทอกระกะเขาจิตทันจะเล็กดิบสิบุกอยกี่ตัวให้บุญนี่นัสานิเสียกอยสารีกอยที่ให้มาเผายิงดับอดุกะนั่งหนาวจิตตันนัดที่มงได้อยู่ดอกคราทักษิเลหายกะลักนี่บุญเนี่ยบะหน่วยก็หน่วยมีนุ่งเสียงมันเด็กก็นัสาสิงเสียมาบุกทันหลังมังกำยกมังกำหน่วยให้ระบดีกอยกี่นัสาพกลิบุญเนาะป้าพูกระดับทับกนี่นุ่ยในเตารีบุตรนิ่งที่มาสุดสาวรีในไฮเดนะมาว่าเงาบสิจะปิดลิมาซานิเสียสินดารัมเละกะมาป้าเล็กถูกลิบุตรบุกะรีว่าขลโนอังกานี่สินะนุ่ยมีดังตาสิลักบสิดะกีบได้แค่ไอ้หนังตะลักลิบันนุ่ยก็นุ่ยว่าเขายาววันเดียนุ่ยอยู่ปังกำนุ่ยไฮเดติเนี่ยกันนาดานโนมาใส่ยังเสด็จแบบมีเดปีกปีกรอไม่พังนี่เนี่ยกอยเร่งบินากีว่าให้ดูดะทำไมต้องไงแต่บักเครพาวิพันดังเงาลงไปสู้มาซานี่บุตรยามนันนุ่งซีใส่อีเดมานันเอายามลานครีนันเอาสุ่มน้ำตุ้งอามุขันนันเต้าเจอร์อีเดมาเนออิสาสิงเซพันสันตามบีเรมเซยามนุ่งไงอิสาสิงเซอุจจาระมาตุ้งสุ่มเนออามุขันนันเต้าเดินบ่หัวนันเจอร์อาศัยให้ดูนักกอยเร่งมาซานี่บุมาคุดสัมดุนมายุมเดปุรักลีอิสานี่บุป้าบดูสาวร์เนป้าบอิสานี่ดิยามลานให้ยังแค่นี้ป้าบอิสานี่บุท่าดกตุนสัตเลยป้าบุญเนี่ยอิสานี่กบกสูแบบเลยแล้วก็เสียงสุเลยงาสุเลยป้าบุญเนี่ยปัจจัยทงเธอก็สาวร์สิเบกลีบางอันนี้ดูดีมาถอยพันนุ่งไอรำตรบสุมาปานหาเรกลีวาดูดาฮาราวนั่นเลยดูยันดีสันนก็เลยก็ป้าบจากมันทงดูกิอาศัยให้ดูนะงอันนี้ดูกบกอมวันพิเศษดูนะทำไปอดูกะมาในสังคมในสังดูนะสักทางกัดละกะงาทงนะบ่ให้ดูนะมาเรียนปังยังหลักปดาสักคมดูดีงาทงไม่ยาบะมาปวดมันใส่อัมบัตเลรำจีก็ไม่ตรงดูสิก็อิบตัสุเลยนะตาวรู้ก็สากิสูถ้าเอาสุ่มตะเลยดิอิตามันบินาหอยได้สังละกะหังลุมดีไก่ตากุลุยด้วยนะหังลุรกิอาศัยให้ดูนะกวยเรียนกุลหอยได้สัตตุนะมาเรียนปังครานีรุริงาทงมาที่ละกิสให้รำอดูกะกวยเรียนมันดานุงไงในอิสังเสียมอดูกะทงบ้าระแกให้ยังหลักปดาคางสุ่มเลยรำจีกวยเรียนกิเลบอกสิดีบุกเปล่าบัดไอ้เด็กคางดูสู้ยวนคิดว่ากวยเรียนบัดนี้บ่เก่าไอ้เก่าตัวเลยมานี่ถ้าเอาสิเลยแต่บัดนี้ก็ดีดูไอ้หนูสิโตดูสิบ่กันนั่นเองเปล่าไอ้ทักษิณเลยก็ถูกใบดู好似部加拿大嘅糖，你哋嚟咗是喎，啥嘅不咁多地度嚟嘅氹嚟嘅，嗰個就鋪時得痛啲嚟嘅。อาศัยให้ดูนะทงลิบสักตัวลอยระดูนะพวกคำอามุดที่ดกแล้วก็ทำครีอดูกะเพียงดกลุระกะสับพูดตัวเองสังกัดอามุกทงเลยสิ่งที่สู้จวดปรินามตัวแบบไม่คุ้นปุ๊บมันไม่ตัวสิอีเล่บุกสิดีบุกทุ่มสิสู้คิดเงาสิลอยระมาเลยคนบุกคนนั้นก็ได้ตัวสิวะโอ้ยด่างาทงมันตัวบุทุ่มน้ำจะสู้ตัวหาวตัวเลยตัวลูกป้าน่ะปานมาอยู่บ้านบุก็ยังมาทุ่มซานี่อาศัยให้ตัวนักกวยเรียนอินสังกัดตัวลอยเลยอดูบุอินสังกัดตัวกิมาสักตัวยังให้จีอดูกะมาสักแต่สุนัตนะซาบดสูง่ายหิงมันนำเลยต้องนับเอามุขเด็ดว่านับตาหนูก็พังลึกบุษเสียสินเลยปังอาเซ่เขาสาเกขันมันปุ่มมังตัวริสิยูคราทักษะรักตัวสูนิสามตะกัดเปลี่ยนผลตาอ
ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯗꯨꯁꯨ ꯉꯥ ꯊꯣꯡꯕꯗꯨ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯎꯗ꯭ꯔꯤ ꯈꯖꯤꯛ ꯆꯥꯗꯨꯅ ꯑꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡ ꯃꯆꯥ ꯑꯅꯤꯗ ꯀꯕꯣꯛ ꯑꯃꯨꯛ ꯄꯤꯖꯔꯤ꯫ ꯆꯥꯛꯁꯨ ꯉꯟꯅ ꯊꯣꯡꯂꯦ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯁꯦꯜ ꯑꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯁꯦꯜꯗꯨꯗꯤ ꯏꯔꯦꯝꯕꯨ ꯂꯦꯝꯗ꯭ꯔꯦ꯫ ꯄꯣꯠꯁꯤꯅ ꯈꯖꯤꯛ ꯁꯦꯜꯗꯤ ꯇꯞꯇꯥꯏ ꯆꯪꯈ꯭ꯔꯦ꯫ ꯀꯥꯛꯇꯥꯏ ꯆꯪꯕꯖꯥꯠꯅꯤ꯫ ꯏꯃꯨꯡ ꯑꯃ ꯄꯥꯟꯕꯗ ꯆꯪꯂꯤ ꯃꯌꯥꯝꯁꯦ ꯀꯟꯅꯗꯦ꯫ ꯏꯟꯖꯥꯡꯁꯦ ꯊꯣꯡꯗꯣꯛꯂꯝꯂꯒ ꯁꯦꯜ ꯈꯔ ꯂꯦꯝꯃꯤꯁꯤꯅ ꯃꯆꯥ ꯑꯃ ꯄꯥꯏꯔꯨꯒꯦ꯫ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯠ ꯎꯜꯂꯨꯕ ꯊꯛꯅꯤꯡꯕꯅ ꯁꯤꯗꯣꯔꯤꯕ ꯑꯩꯕꯨ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯕꯥꯕꯥ, ꯑꯕꯨꯡꯉꯣꯁꯦ ꯂꯣꯛ ꯌꯥꯝ ꯈꯨꯔꯤ ꯑꯗꯨꯒ ꯃꯁꯥꯁꯨ ꯌꯥꯝ ꯁꯥꯔꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯣꯏꯔꯦꯡ ꯄꯥꯈꯠꯅ ꯍꯥ ꯏꯕꯨꯡꯉꯣꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯝꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯄꯨꯄꯨ ꯀꯨꯟꯖꯣꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯄ꯭ꯔꯄꯞ ꯆꯠꯂꯨꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯀꯧꯔꯗꯨꯅ ꯐꯤꯔꯦꯞꯄꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯀꯣꯏꯔꯦꯡ, ꯑꯉꯥꯡꯁꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ, ꯅꯪꯕꯨ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ? ꯉꯁꯥꯏꯅ ꯈꯪꯂꯝꯂꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ, ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ, ꯑꯗꯨꯗ ꯌꯥꯡ ꯆꯤꯡꯒꯗꯕꯒꯤ ꯈꯖꯤꯛꯇ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯊꯔꯝꯂꯕꯗꯤ ꯃꯆꯥꯁꯦ ꯆꯤꯡꯈꯤꯗꯅ ꯁꯣꯏꯅꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨ ꯂꯩꯌꯨꯀꯣ, ꯆꯠꯊꯣꯛꯂꯅꯨ, ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯈꯨꯔꯥꯗ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯀꯣꯏꯔꯦꯡ ꯃꯥꯅ ꯁꯨꯔꯨꯕ ꯊꯕꯛꯇꯨꯁꯨ ꯆꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯁꯦꯜꯁꯨ ꯇꯥꯅꯤꯡꯏ, ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇꯁꯨ ꯆꯠꯅꯤꯡꯏ, ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯨ ꯅꯥꯔꯒ ꯂꯩꯕꯗꯨꯗ ꯀꯣꯏꯔꯦꯡ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯗꯣ ꯇꯥꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ, ꯃꯥ ꯂꯩꯇꯕꯁꯦ ꯏꯃꯨꯡꯁꯤ ꯏꯃꯨꯡ ꯑꯣꯏꯗ꯭ꯔꯦꯗ ꯀꯟꯅꯗꯤ꯫ ꯍꯌꯦꯡꯗꯤ ꯑꯝꯇ ꯆꯠꯇꯨꯅ ꯀꯧꯔꯨꯈꯤꯒꯦ꯫ ꯃꯥꯅ ꯏꯃꯨꯡꯁꯤ ꯂꯩꯔꯒ ꯏꯃꯨꯡꯁꯤ ꯁꯦꯟꯅꯔꯗꯤ ꯑꯩꯅ ꯇꯥꯊꯣꯠꯀꯤ ꯁꯅꯥ ꯁꯥꯕꯁꯦ ꯁꯦꯜ ꯇꯥꯜꯂꯨꯕ ꯌꯥꯏꯗꯅ ꯁꯅꯥ ꯁꯥꯅꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯀꯣꯏꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯅꯤꯡꯊꯤ, ꯅꯪ ꯅꯆꯥꯁꯤꯡꯗꯨꯕꯨ ꯀꯔꯤꯝ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯀꯔꯝꯕ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ, ꯑꯗꯨꯕꯨ ꯑꯩ ꯃꯣꯏ ꯃꯄꯥꯒꯤ ꯅꯥꯛꯇ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯑꯋꯥ ꯄꯣꯠꯂꯝ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯐꯝ ꯈꯪꯂꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯣ ꯅꯥꯔꯒ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯤ ꯃꯔꯩ ꯃꯔꯥ ꯇꯧꯗꯨꯅ ꯆꯠꯈꯤꯔꯣꯏꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯅꯥꯍꯧꯏ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯅꯤꯡꯊꯤ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯏꯆꯥꯕꯣ, ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ, ꯏꯕꯨꯡꯉꯣꯗꯣ ꯃꯁꯥ ꯉꯝꯃꯝꯗꯦ ꯍꯥꯏꯌꯦ, ꯑꯩ ꯆꯠꯂꯒꯦ ꯏꯃꯥ꯫ ꯆꯠꯂꯣ ꯑꯗꯣ ꯀꯣꯏꯔꯦꯡ, ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯔꯣꯅꯦ꯫ ꯏꯕꯦꯝꯃꯅ ꯃꯁꯥꯁꯦ ꯀꯣꯝꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯒ ꯀꯝꯗꯧꯅ ꯏꯃꯨꯡ ꯑꯗꯣ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯗꯨꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯠꯈ꯭ꯔꯦ꯫ ꯃꯂꯥꯗꯤ ꯀꯣꯏꯔꯦꯡꯅ ꯎꯠꯂꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯁꯨ ꯋꯥꯈꯜ ꯇꯥꯈꯤꯔꯣꯏ ꯈꯪꯏ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯤ ꯃꯆꯥꯕꯨ ꯐꯖꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯅꯤꯡꯊꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯆꯦꯡ ꯆꯥꯛ ꯈꯔ ꯂꯩꯔꯝꯕꯗꯨꯗ ꯃꯊꯃꯣꯏꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯁꯦꯜꯒ ꯇꯥꯜꯂ ꯃꯥꯜꯂꯤꯅꯤ, ꯄꯣꯠꯆꯩꯒꯁꯦ ꯂꯩꯁꯤꯜꯂꯝꯃꯦꯕ꯫ ꯀꯣꯏꯔꯦꯡ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯨ ꯊꯛꯄ, ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯩꯕꯗꯤ ꯀꯌꯥ ꯇꯧꯈꯤꯗ꯭ꯔꯦ꯫ ꯀꯣꯏꯔꯦꯡ ꯁꯦꯜ ꯇꯥꯟꯕ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ, ꯑꯗꯨꯕꯨ ꯀꯣꯏꯔꯦꯡꯅ ꯇꯥꯜꯂꯤꯕ ꯁꯦꯜꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯌꯥ ꯄꯤꯁꯤꯟꯗꯦ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯥꯝꯖꯕ ꯇꯥꯊꯣꯠꯄꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯥꯊꯣꯠꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯁꯥꯅꯕꯅꯤ꯫ ꯅꯤꯡꯊꯤ ꯃꯥꯗꯤ ꯑꯗꯨꯛ ꯍꯛꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯤꯗꯥꯛ ꯊꯛꯄ ꯂꯦꯞꯂꯛꯄ, ꯃꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯕꯗꯨꯗ ꯄꯦꯟꯖꯔꯤꯕꯅꯤ꯫ ꯀꯣꯏꯔꯦꯡ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯛꯄꯅ ꯇꯥꯊꯣꯠꯀꯤ ꯁꯅꯥ ꯁꯥꯅꯕ ꯁꯦꯜꯗꯨ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯁꯥꯔꯝꯂꯤ꯫ ꯀꯣꯏꯔꯦꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯁꯅꯥꯁꯨ ꯁꯥꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯇꯥꯊꯣꯠꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯁꯨ ꯌꯥꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯆꯥꯁꯤꯡꯒ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ꯫ ꯂꯤꯡꯖꯦꯜꯅ ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯝꯇ ꯂꯩꯕꯤꯌꯨꯀꯣ, ꯉꯔꯥꯡ ꯅꯥꯎꯕꯤꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯁꯤ ꯎꯕꯗ ꯂꯛꯅꯔꯛꯏꯕ꯫ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯏꯃꯥꯅꯅꯦ ꯏꯆꯥ ꯑꯅꯤꯒꯤ ꯐꯤꯖꯣꯜ ꯐꯖꯕ ꯃꯌꯥꯝ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯑꯕꯨꯡꯉꯣꯅ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅꯤꯅ ꯏꯃꯥꯁꯨ ꯁꯦꯜ ꯇꯥꯟꯕ ꯆꯠꯄ ꯉꯝꯗꯦ꯫ ꯐꯔꯦꯁꯦ, ꯑꯕꯨꯡꯉꯣꯗꯣ ꯍꯧꯗꯣꯛꯄꯤꯔꯨꯔꯣ, ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯑꯌꯥ ꯏꯃꯥ, ꯏꯃꯥꯒꯤ ꯈꯣꯡꯁꯦ ꯀꯩꯗꯧꯏꯅꯣ?
Ngasay ima na niya singkay bada singsan yan singshini. Ima, nabra? Nadida, yam sokusu natabasiba. Suso, abungo do hagdupiro. Pabaso hagduro. Hoy ima, asihay do lingzel mapa amadi manaw nupa na lariba ka do sa ngagtuna. Baba, ima na sak lorak hay bani lao haye. Asihay raga, isaw-saw na lariba mapa do na di hayda do na pikra mana manaw adubu hagdoklaga pangkot kitawi. Koireng asidi, mahagi na piya madi masasing na toriba sing do ubada kasik nungay daw pauray. Bema, pao panggisi. Asihay do na pire pa do mapa koireng na pambido na tuglay. Koireng, ningti na masama na ipapado na punggado na paktado na may kumarag ado na mutliba sing ado sak na na ba yam na kanuhot na rin. Mado ubada koireng asidi mahagi na pibo ubada nungay taba amadi mahagi na pina imong asigi na makwazaw pumasi ubaw rin. Ningti na mamay laytok do na masawa yung lagpada makoy humlep do layba do ubada. Mo'y mapasutok pire da na ay sasalo silak lagi kuiroy. Insag siya mundoro bakan sida may sisumud kre sa oyatre. Paan sida ngayak da pamdo na ngay biyo kung mo'y mapa asihay do na ningti maninglom na sen ki do na agang masing kramong lauraga singado hapsili. Matanga do da pire pa maso ningay daw rin. Ningti na ibu nga kakonusin imasak loy daw rin ko saksado ramani. Asihay do na temi aduba nga do na kapani henjilak na bada. Ningti masabo pamkat do na temlaga tong liba insanga do na amok-amok sangsin do na otli. Lore-lore uti da tongzilabani. Asihay do na anganga do su tem na sak ado su amok ti na balak na rin. Yaraktra do na nahong ama lauro do na posilaga sak tiri ningti tawpam kangtri. Ibu ngo nang buka panomi si imana niya sak ila daw ni. Ningti amok pamtado na sak do tiri aduga amok-amok hawgatlaga pire pabu temi. Chak to thiba loira do na mapuroy pa amadi lingzel gi mamangta chak to tham do na. Sabiro moyo pa bema saro. Nang di sa ki roidro. Ibungo siya hanok ti inbi kiki. Natradi sapam ga khanglaroi. Koireng asidi ningti gi khongthang khuding yengli. Pumnamak ngamnaba hotnariba do ubada mathamoy da pensay. Koireng mabukning da sumna khanjari. Apipu masa ni siliw mana. Pumnamak siya ngamnaba hotnariba ni ko. Ay pawa. Isa iwu parabasu magumna mumunok to hotnaba ngamde. Kalida ko mama oy binagse. Pumnamak si usinada. Ay nang kaliwakal si busumlibra. Ngayagi pasabada mitag to na pumnamak siya. Natay bataradra. Nangso ay napasihay to na. Pamsaralaw ki ba ni ko? Ngasidi nasamha ni haypaw kang kitray. Pumnamak siya. Ay na madigsaba mapamo oy rablabadi. Nanggi pasabaso. Halam loy ko ningti. Nasaka namin ka. Tiyan nakibani ko. Matam to da. Mo'y mapa saksi inglay sa tokbiro kay daw rage. Koireng ungdo na kalamli wakalado mangki do na. Hoy. Mo'y mapa isa nga bida bro. Kasi daw dida. Ningti nang muyang warabra ne. Matam ko'y rabagi tongda mapuroy ba na magi mapamda. Masin magtagi minumsisyan mo wahay matek ang mahirak pa sida. Ningti magi tamoy do kang pet-pet harak bago. Wadi kahiwato ino mo'y mapa. Hayang way. Isa sinasaraga. Ako'y seba mo tawbiga to ribani. Isa ni ki asada ni. Ako'y nihingli basin. Mo'y mapa na hidagtagta na. Asum na ningti na lay basita. Wara mapong basukok rin. Ay napamzabadi. Isa singa madi ay hipamta. Mo'y mapa na utbiba. Minumsi kasik to ni. Kaurang na ngay saba. Matampong badaso. Mo'y mapagi minumsi ki irik to. Kasik-kasik to oy rabaso. Kikpiyo. Matuna. Ay hindi apian mo oy saragi. Koireng magi na piningti na kaliwa kalonto yam na tagadsay tamoy nungda. Adubo masinatok na di wa makatarakdre pumnamagsi samsindo na. Pare-pare nangso saksatok na mataw no. Asam na namit aduso loy kre. Matam kragi matong koireng na saki basana ado loyrehan nilaw basta luring. Koireng munda nung nganilik ado purak na irumay tazaraga toglay. Koireng tatot ki thongalda tatot putholak pangairi. Koireng tatot po ngairi ngay kadomdagi kalag wakal no kangti magi mitmangda. Ningti na masama na ipapado na imungi kupno mayam ang ukot na bagi sakpam do uray. Aduga, nupi mo oy bagi laydeng oy basanalik kuzi amata sidi hay baso ningsing lay. Koireng kangaw na mamay laytok laga mumunok na mayumtam na lai. Aduga, magi nupi mo kauray.
ꯅꯤꯡꯊꯤ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯅꯤꯡꯊꯤ ꯇꯥꯕ꯭ꯔꯣ ꯀꯥꯏ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯅꯤꯡꯊꯤ ꯃꯅꯤꯡꯗ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯈꯥꯏꯗꯨ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ ꯑꯩ ꯁꯤꯡ ꯈꯥꯏꯔꯨꯕꯅꯤ ꯁꯤꯗ ꯐꯝꯃꯨꯁꯦ ꯅꯪꯒꯤ ꯁꯤꯡꯒꯗꯣ ꯑꯩ ꯂꯣꯏꯅ ꯈꯥꯏꯔꯗꯧꯅꯤ ꯑꯗꯣ ꯅꯨꯃꯤꯠ ꯎꯁꯤꯜꯂꯨ ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ ꯅꯤꯡꯊꯤ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯎꯁꯤꯜꯂꯨꯕꯁꯤ ꯅꯤꯡꯊꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯀꯣꯏꯔꯦꯡ ꯃꯥꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯤꯒꯤ ꯃꯉꯛꯁꯝꯗ ꯂꯤꯛ ꯑꯗꯨ ꯇꯞꯅ ꯁꯤꯖꯤꯟꯕꯤꯔꯛꯏ ꯅꯤꯡꯊꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯇꯨꯅ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯀꯥꯏꯗꯒꯤ ꯂꯤꯛꯅꯣ ꯀꯣꯏꯔꯦꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯒꯤꯅꯤ ꯑꯩꯅ ꯁꯥꯕꯤꯔꯤꯅꯤ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯁꯦꯜ ꯃꯌꯥꯝ ꯇꯥꯜꯂꯤꯅ ꯅꯤꯡꯊꯤ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯁꯥꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯕꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯣꯏꯔꯦꯡ ꯊꯕꯛ ꯄꯨꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯅꯤꯡꯊꯤꯒꯤ ꯍꯥꯟꯅꯒꯤ ꯐꯖꯕ ꯁꯛꯐꯝ ꯑꯗꯨ ꯍꯟꯖꯤꯜ ꯍꯟꯒꯦ ꯈꯟꯅ ꯅꯤꯡꯊꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯈ꯭ꯔꯦ ꯅꯤꯡꯊꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯂꯦꯞꯄꯤꯔꯕꯗ ꯃꯆꯥ ꯑꯅꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ